मैं मुख्रमजरी दोनों मेरे पास इम्पैक्ट न्यूज़ नहीं है राजनोंग थोंगबम इम्फाल लगी किलोमीटर कुनिथोई चलगा लई मफम थौबाल हरि मफम सनी थौबाल की फजरबा कैथेल संग कैथेल सिलेरे कैथेल सिगे ममांगदा मणिपुर द ममिंग चलीबा लंबी फबदा थौबाल की लंबी हैनरिब लंबी दोनी अदुबो थौबाल की फरिबा लंबी असुगुमना थौबाल की फजरीबा कैथेल असुगुमना थौबाल की लेकाई सिंग मरुइना थौबाल बाजार मखा लेकाई वार्ड नंबर 8 की मियामना तसेंगना असिगुमना नुवाइना याफना फजना लैरिब्रा हाइबदु ngasi gi episode asida khangminarsi so welcome to yet another episode of Lekai Wakat presented by Impact News tada bata horo udu horo Thawal mela ground mangile re mela ground gi na yetta lairiba mafam singsida amorkai si garbage se ekta paira leira bajani mafam sida garbage se फजना पिकअप तौद्रे अदुगा मसे डिस्पोज तौबगी मोंगसु उद्रे अदुगा लंबीसी मताइदसु यंगबियो लैरब गार्बेज में से पाइल अप तौरग लैर गार्बेज गाथने दुगा थौबाल बाजार से कोई गार्बेज बाजार हारसु यारनी गार्बेज गांग आरे निवा खोगी अमरकाय में हमसे हुंदोकपुदी साइड हुंदो येसी मसे लखोटप खोखटप कामता लागत्रब खोगी म्युनिसिपालिटी दे खोई लखोटचरी सिजे खोई हुंदोकजि मोय म्युनिसिपालिटी की लाखप कांदो आदो खोइना हाफावबा लाख लखोटपा नों फादुक लाई मोइना लागत्रब के तुम पैर लैदुइने दु थांना जाना इसिंग से तोती की इसिंग से फजना ताबिरब्रो तोती इसिंग लाइबा ngana लाखपदि माइ पे खुननाय यमा सुनाय याद्रे अस नाइगरे नोक थी नाइगरे अरे तोती इसिंग लाखपे केम कानद्रे काइन कानदे तोती इसिंग दु कै दिसिनारे दुदि मा तोती इसिंग जिरो खोंकोल हामबा खोपा अजिरो फट अदुंबदा सिजने ओके थांना चानब के दमत थारके बिसिंग दुना खोंखोर हामनाबा माइ मिट तानबा ओइना वाइ तेना बगी ओइना सिनारे अदुगा थांना चानब गिना तोवाना लेरा सिनारे मासिमक यामना अंगकपनि थौबाल म्युनिसिपालिटी ना मोगी ओइबा जीरो गार्बेज सिस्टम पिकअप सिस्टम गुम्बा लुना नाना लेबगी लेतबजा मसी लई मसे कोइगी थौबाल म्युनिसिपल काउंसिल मखादा मोगी वार्ड डेवलपमेंट कमिटी हाइतना कोइ वार्ड के लई मरुइना मसी वार्ड डेवलपमेंट कमिटी द सिनबनी सिनबी वार्ड डेवलपमेंट कमिटी की फंक्शन से खजितंग तौदबा चलु खुदिंग नामथिबा ngakta adegi drain ju matik chadaba adegi chembira ju ising je haurei bi ising kai haura kai ta dagi do yengjan bidab dagi ising thumbagi problem ngaktan manipur ki atopa mafam singda thawal hargadi haidi yamna fazana improve oiraba mafam man lognai madugi wakalon se chumen khanbibro hoi masi kano de mayam ne di lawra magasu akoi hidadi awat pasi dum leidi babum kam to birige oh nuajari ekai jibu kam palige gaji nong tarak pisi mayam jam haraw nare to ti singdi ai mote de khoi mayal kai che masi de sukpang phangdre pipe ti chale consumer de isu hoye isa ju consumer ji municipality de moi ne tax thi adu aji makha ta na moi ju haidre khoi ju haidre ising ji phangdramina municipality ju tax thi haingamdre haingamdre ro question moi no ko manipur miyam na to hana ba thawal sai sidari yumnong khudingi thaba amam pi haibagi wafam lei masi kyam chungge as masi de hai mot de masi de pohai haina bne atopa kendra gi mina thab honorable cm gi jaga se pi masi de ai de sam lale loi se de sam lali hai adu manipur gi miyam na di thawal gi yumnong khudingi thaba amam piri hai khoi yam gi de kari mo lei masi ai masi pi ban ponten hajan bane yam kai chapi duna labuk chatiro abuk chage dau jabal uba yarbo lau baje halage nong khar ta bi da uba yare si lerak si mami ke kauge lerak si masi ekoi sum thaine de ge halam majing hainer de soibam lerak anai thobal mela ground soibam lerak ana hainei adu ji si moi drill ji khar salame ju pura chan banati pura tangkhai yona chalaga ade leibak ji haibi dre leibak ji ekoi isai sana पैसा खाइनरगा पुथोगा हैरे अदो लेका जिगन ख्वाइदि साफ फरेदे करिन लबि बे लेका जिगि साफ बजि करि हाइदोनो खंगदेदा कोइ हाइबम तोबम मद खंगदेदा कोइ लेका इद कम्युनिटी हॉल म बोलि तबा करिगमा फंक्शन लम तोरप मतमदा सेइदा म मेला ग्राउंड gi sida hojik ikoi gi bazar oringai matamda kariada mam to bam le masi sidok karena ahum rek lai ikoi na sidok bu yaroi na moi lai ba kamu jing do koina mahalan gi okay halan gre amata ngairaba community hall tara jiki oina di community hall maktina te du matamda sagi sangleni mafam masda community hall amta laitabni na lekai miyam na hairiba mela ground gi khogi sanglen si mayam na thabak ingkhang thonok matamda masida sinari aduga hairiba लेरक सिनी कोई सोम लेरक है ना है ना रिबिसे शर्म लेका ही लेरक अदुबो हाई रिबा लेरक सी गाड़ी चरपदी लेना खोंग चरप फोगदा यामना नाताई चाद्रबा चलहिद्रबा लंबी अमनी कोई लेका ही लेरक से कदा इदनो हंगतार गति वेयर इज द रोड लेरक का इदन लेरक लेती है बस खोंग चरप बु याद रे मसे गाड़ी न कमाई चतनो है बगी याम जावो क्वेश्चन म लेरी
ꯀꯥꯏ ꯆꯠꯄꯤꯗꯣꯏꯅꯣ ꯑꯩꯁꯦ ꯐꯧ ꯊꯤꯜꯂꯨꯕꯅꯤ ꯃꯩꯗꯤ ꯍꯧꯖꯤꯛ ꯄ꯭ꯔꯤꯄꯦꯌꯔ ꯂꯥꯛꯄꯗꯒꯤ ꯑꯗꯨꯝ ꯐꯤꯕꯝ ꯌꯥꯝ ꯐꯔꯦ ꯑꯗꯨꯒ ꯇꯣꯇꯤ ꯏꯁꯤꯡꯗꯤ ꯍꯞꯇꯥ ꯑꯃꯗ ꯑꯅꯤꯔꯛꯀꯨꯝꯕ ꯂꯥꯛꯏ ꯑꯌꯥꯝꯕꯅ ꯂꯥꯛꯏꯕ ꯏꯁꯤꯡꯁꯤꯡꯁꯤ ꯌꯥꯝ ꯅꯩ ꯑꯩꯈꯣꯏ ꯇꯨꯔꯦꯟꯗꯒꯤ ꯑꯗꯨꯝ ꯈꯨꯗꯛꯇ ꯑꯗꯨꯝ ꯑꯝꯇ ꯁꯦꯟꯇꯤꯃꯦꯟꯇꯦꯁꯟ ꯇꯧꯗꯕꯒꯤ ꯇꯥꯏꯞꯇ ꯑꯗꯨꯝ ꯁꯣꯛꯑꯒ ꯑꯗꯨꯝ ꯆꯤꯡꯈꯠꯂꯒ ꯑꯗꯨꯝ ꯊꯥꯗꯔꯒ ꯄꯨꯈ꯭ꯔꯤ ꯀꯩꯝ ꯇꯧꯗꯕꯤꯗ ꯁꯣꯛꯑ ꯊꯥꯗꯔꯛꯄꯒꯤ ꯃꯑꯣꯡ ꯇꯧꯔꯦ ꯑꯗꯨꯒ ꯅꯨꯃꯤꯠ 4-5ꯒ ꯊꯝꯃꯒꯗꯤ ꯐꯝꯃꯛꯏ ꯂꯩꯀꯥꯏꯒꯤ ꯋꯥꯀꯠ ꯊꯧꯕꯥꯜ ꯕꯖꯥꯔ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯂꯩꯔꯛꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯏꯃꯥ ꯑꯃ ꯀꯩꯊꯦꯜ ꯆꯠꯇꯣꯏꯔꯣ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯑꯃ ꯊꯣꯛꯂꯛ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯏꯃꯥꯕꯨ ꯑꯩ ꯑꯇꯣꯞꯄꯝꯗ ꯆꯠꯀꯦ ꯇꯧꯕ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤ ꯀꯔꯝ ꯄꯥꯟꯕꯤꯔꯤꯒꯦ ꯈꯪꯅ ꯆꯥꯛꯅꯕꯤꯁꯤꯡꯁꯨ ꯂꯩꯔꯒ ꯑꯗꯨꯝ ꯁꯤꯖꯤꯟꯅꯩ ꯀꯩꯒꯤꯅꯣ ꯇꯣꯇꯤ ꯇꯥꯗ꯭ꯔꯕꯣ ꯂꯩꯔꯤꯁꯦ ꯑꯩꯁꯨ ꯇꯣꯇꯤꯁꯦ ꯅꯨꯃꯤꯠ 10ꯅꯤ ꯃꯔꯛ ꯑꯗꯒꯤ 10ꯅꯤ ꯃꯔꯛꯇ ꯑꯃꯨꯛ ꯇꯥꯏꯌꯦ PDSꯀꯤ ꯆꯦꯡ ꯀꯦꯔꯣꯁꯤꯟꯒꯨꯝꯕꯗꯨꯗꯤ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯌꯦꯟꯕꯤꯕ꯭ꯔꯥ ꯂꯧꯕꯤꯕ꯭ꯔꯥ ꯌꯦꯜꯂꯦ ꯑꯗꯨꯗꯤ ꯆꯥꯡ ꯅꯥꯏꯅ ꯑꯗꯨꯝ ꯂꯧꯋꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯀꯤꯂꯣ ꯀꯌꯥꯃꯨꯛꯀ ꯐꯪꯒꯦ ꯆꯦꯡꯁꯤꯅ ꯆꯦꯡꯗꯤ ꯀꯤꯂꯣ 5 ꯈꯛꯇꯅꯤ ꯐꯪꯕ ꯑꯗꯩ ꯀꯦꯔꯣꯁꯤꯟꯅ ꯂꯤꯇꯔ 2 ꯈꯛꯇꯅꯤ ꯀꯤꯂꯣ 5 ꯈꯛꯇ ꯀꯤꯂꯣ ꯌꯥꯝꯗꯦꯅ ꯌꯥꯝꯗꯦ ꯃꯔꯨꯑꯣꯏꯅ ꯂꯩꯀꯥꯏꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯒꯥꯔꯕꯦꯖꯀꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯅꯤ ꯑꯗꯣ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯕꯖꯥꯔꯁꯦ ꯑꯩꯈꯣꯏꯒꯤ ꯅꯠꯇ꯭ꯔꯒ ꯊꯧꯕꯥꯜꯁꯦ ꯒꯥꯔꯕꯦꯖꯀꯤ ꯕꯖꯥꯔ ꯒꯥꯔꯕꯦꯖ ꯇꯥꯎꯟ ꯑꯅ ꯈꯪꯅ ꯇꯥꯔꯤꯕ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯃꯁꯤ ꯃꯗꯨꯃꯥꯏꯅ ꯍꯥꯏꯕ ꯌꯥꯔꯕꯖꯥꯠꯅꯤ ꯑꯃꯣꯠꯄꯁꯤꯗꯤ ꯌꯥꯝ ꯂꯩꯔꯦ ꯖꯒꯥ ꯖꯒꯥꯗ ꯁ꯭ꯋꯥꯏꯗ ꯗꯁꯕꯤꯟ ꯁꯥꯎꯅꯗꯅ ꯊꯨꯒꯥꯏꯈꯤꯕ ꯈꯣꯠꯀꯥꯏꯈꯤꯕ ꯌꯥꯝ ꯂꯩꯔꯦ ꯑꯃꯣꯠꯄ ꯈꯨꯟꯗꯣꯛꯄꯩꯁꯦ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗ ꯗꯦꯕꯂꯞꯃꯦꯟ ꯀꯥꯎꯟꯁꯤꯜ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯀꯃꯤꯇꯤ ꯂꯩꯁꯦ ꯃꯣꯏꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏ ꯑꯗꯨ ꯃꯁꯤ ꯃꯣꯏꯅ ꯇꯧꯔꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ ꯃꯁꯤ ꯃꯣꯏꯅ ꯍꯥꯏꯕꯗ ꯁꯥꯕꯒꯤ ꯁꯦꯡꯁꯟꯗꯤ ꯂꯥꯛꯑꯦ ꯑꯗꯨꯒ ꯃꯁꯤ ꯈꯣꯝꯗꯣꯛꯄꯒꯤꯗꯤ ꯂꯩꯇꯦꯅ ꯍꯦꯛꯇ ꯍꯥꯏ ꯏꯁꯤꯡꯁꯦ ꯃꯣꯏꯅ ꯊꯥꯔꯛꯏꯕ ꯏꯁꯤꯡꯁꯤ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔꯅꯤ ꯍꯥꯏꯔꯒ ꯗ꯭ꯔꯤꯡꯀꯤꯡ ꯋꯥꯇꯔꯅꯤ ꯍꯥꯏꯔꯒ ꯄꯨꯡꯅꯩꯗ ꯅꯩꯕ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯊꯛꯎꯕꯗ ꯃꯗꯨ ꯂꯣꯛ ꯊꯨꯡꯕ ꯂꯩꯅꯥ ꯃꯌꯥꯝ ꯄꯣꯛꯇꯧ ꯃꯥꯜꯂꯦ ꯊꯛꯅ ꯆꯥꯅ ꯏꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏꯗꯤ ꯂꯩꯔꯤꯗꯣ ꯑꯐꯕꯅ ꯄꯤꯔꯝꯃꯤ ꯊꯛꯏ ꯑꯗꯣ ꯃꯩꯗꯤ ꯂꯩꯀꯥꯏꯗ ꯃꯩ ꯅꯨꯡꯉꯥꯏꯔꯕꯣ ꯃꯩꯁꯦ ꯃꯤꯗꯤ ꯂꯩꯀꯥꯏꯗꯤ ꯀꯩꯅꯣ ꯄꯥꯟꯗꯧꯔꯦ ꯃꯤꯒꯤ ꯄꯤꯄꯦ ꯄꯥꯟꯗꯧꯔꯦ ꯑꯩꯈꯣꯏꯗꯤ ꯂꯩꯇꯕꯅꯤ ꯄꯤꯄꯦ ꯄꯥꯟꯗꯗꯤ ꯑꯗꯨꯅ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯑꯣꯏꯔꯦ ꯍꯥꯟꯅꯒꯤ ꯀꯦꯟꯗꯟꯗꯣ ꯊꯥꯟ ꯇꯥꯔꯦ ꯏꯄꯥ ꯏꯄꯨꯒꯤ ꯆꯠꯅꯕꯤ ꯀꯣ ꯑꯗꯨꯒ ꯂꯥꯇꯦꯟ ꯊꯥꯟ ꯇꯥꯔꯦ ꯃꯩ ꯂꯧꯁꯟꯗ꯭ꯔꯤꯕꯣ ꯍꯥꯏꯁꯦ ꯂꯧꯁꯟꯗ꯭ꯔꯤꯕ ꯀꯦꯟꯗꯜ ꯊꯥꯜꯂꯦ ꯂꯥꯇꯦꯟ ꯊꯥꯜꯂꯦꯕ ꯂꯩꯇꯕꯅꯤꯅ ꯂꯤꯁꯤꯡ 6-7 ꯊꯤꯌꯨ ꯍꯥꯏ ꯂꯩꯇꯦ ꯅꯠꯇ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯂꯩꯖꯗꯕ ꯃꯤꯒꯤꯁꯨꯅꯦ ꯁꯦꯜ ꯂꯩꯖꯗꯕ ꯃꯤꯒꯤꯁꯨ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯅꯦꯛꯁꯟ ꯇꯣꯉꯥꯟꯕ BPL ꯀꯅꯦꯛꯁꯟ ꯄꯤꯕꯅꯦ ꯑꯗꯨꯝꯕ ꯀꯅꯦꯛꯁꯟ ꯄꯤꯕꯤꯌꯨ ꯍꯥꯏꯕꯗꯤ ꯑꯗꯨ ꯑꯩꯅꯗꯤ ꯍꯅꯨꯕꯤ ꯑꯩꯅꯗꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯅꯠꯇ꯭ꯔꯥ ꯅꯨꯄꯤ ꯃꯆꯥ ꯑꯋꯥꯡꯕ ꯃꯌꯥꯝꯗꯨ ꯌꯥꯝꯅ ꯊꯥꯏ ꯑꯩꯈꯣꯏ PDSꯀꯤ ꯆꯦꯡ ꯆꯤꯅꯤꯒꯨꯝꯕꯗꯤ ꯂꯧꯕꯤꯗꯕ꯭ꯔꯣ ꯀꯦꯔꯣꯁꯤꯟꯒꯨꯝꯕꯗꯣ ꯆꯦꯡ ꯂꯧꯏ ꯂꯤꯇꯔ 2 ꯄꯤ ꯆꯦꯡꯗꯤ ꯆꯦꯡ ꯀꯦꯖꯤ 5 ꯄꯤ ꯆꯦꯡ KG 5 ꯈꯛ ꯄꯤꯕ 5 ꯈꯛ ꯄꯤ 35 ꯄꯤꯒꯗꯅꯤ ꯍꯥꯏꯕꯅꯦ 35 ꯄꯤꯗꯧꯗꯣ 5ꯗꯩ ꯍꯦꯟ ꯄꯤꯗꯦ ꯑꯩꯈꯣꯏ ꯏꯅꯥꯛ ꯈꯨꯟꯕꯅꯦꯅ 35 ꯄꯤꯒꯗꯕꯅꯤ ꯐꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯍꯥꯏꯕꯅꯤ ꯐꯨꯗꯁꯦ ꯆꯥꯅ ꯊꯛꯅꯕ ꯑꯩꯈꯣই ꯃꯔꯨꯑꯣꯏꯅ ꯒ꯭ꯔꯦꯟꯁꯤ ꯃꯤꯌꯥꯝꯗ ꯁꯦꯀ꯭ꯌꯨꯔ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇ ꯀꯤꯂꯣ 35 ꯊꯥꯒꯤ ꯄꯤꯕꯅ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗꯗꯤ ꯀꯤꯂꯣ 5 ꯄꯤꯔꯦ 30 ꯃꯥꯡꯈ꯭ꯔꯦ ꯋꯦꯔ ꯏꯁ ꯗꯤ 30 kg ꯑꯣꯐ ꯔꯥꯏꯁ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯑꯃ ꯂꯩꯔꯤ BPLꯒꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯅ ꯁꯨꯝꯕ ꯃꯈꯜꯒꯤ ꯁꯣꯁꯤꯌꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯁ꯭ꯀꯤꯝꯁꯤ ꯃꯄꯨꯡ ꯐꯥꯅ ꯂꯩꯀꯥꯏꯒꯤ ꯃꯤꯌꯥꯝꯅꯁꯨ ꯀꯟꯁꯔꯟ ꯑꯩꯈꯣꯏꯒꯤ ꯋꯥꯔꯗꯀꯤ ꯗꯦꯕꯂꯞꯃꯦꯟ ꯀꯝꯄꯦꯅꯤꯒꯤ ꯃꯦꯝꯕꯔꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕꯁꯤ ꯌꯦꯡꯁꯤꯟꯕꯤꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯂꯩꯀꯥꯏꯁꯤꯗ ꯃꯗꯨꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ BPLꯒꯤ ꯌꯦꯡꯕꯗꯤ ꯂꯥꯏꯔꯅ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯂꯩꯔꯛ ꯈꯨꯜꯂꯛꯇ ꯂꯩꯔꯤꯕ ꯒꯥꯔꯕꯦꯖꯀꯤ ꯏꯔꯝ ꯅꯂꯥꯒꯤ ꯑꯗꯨꯒ ꯊꯛꯅꯕꯒꯤ ꯏꯁꯤꯡꯒꯤ ꯃꯁꯤꯐꯥꯎꯕ ꯌꯦꯡꯁꯤꯟꯕ ꯉꯝꯗ꯭ꯔꯤꯉꯩꯁꯤꯗ ꯀꯔꯝ ꯍꯥꯏꯅ BPLꯒꯤ ꯑꯋꯥꯕꯁꯤꯡꯁꯤ ꯌꯦꯡꯗꯨꯅ ꯍꯥꯏꯕꯒꯤ ꯀꯣꯏꯁꯟ ꯑꯗꯨꯃꯗꯤ ꯑꯗꯨꯃꯛ ꯂꯩꯔꯤ ꯍꯣꯇꯦꯜ ꯑꯃ ꯂꯩꯔꯦ ꯍꯣꯇꯦꯜꯁꯤꯗ ꯆꯥ ꯊꯛꯏꯕ ꯃꯤꯌꯥꯝꯗꯁꯨ ꯋꯥꯔꯤ ꯈꯤꯇꯪ ꯁꯥꯖꯒꯦ ꯂꯩꯀꯥꯏꯁꯤ ꯀꯔꯝ ꯄꯥꯝꯕꯤꯔꯤꯒꯦ ꯂꯩꯀꯥꯏꯁꯤ ꯅꯨꯡꯉꯥꯏꯔꯤ ꯑꯩꯈꯣꯏꯒꯤꯗꯤ ꯀꯥꯇ ꯍꯥꯟꯅ ꯇꯧꯔꯝꯕꯗꯤ ꯍꯧꯖꯤꯛꯇꯤ ꯃꯣꯏꯅ ꯑꯦꯖꯦꯟꯁꯤꯅꯅꯦ ꯃꯤꯁꯤꯡ ꯃꯤꯈꯥꯏ ꯅꯥꯏꯅꯦꯅ ꯑꯩꯈꯣꯏꯒꯤ ꯆꯥꯡ ꯃꯥꯟꯅꯅ ꯄꯤꯊꯣꯛꯑꯦ ꯑꯗꯨꯒꯗꯤ ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯆꯍꯤꯒꯤꯁꯤ ꯑꯣꯏꯅ ꯁꯣꯏ ꯑꯣꯏꯔꯔꯣꯏ ꯍꯟꯗꯛꯃꯛꯄꯒꯤ ꯑꯣꯏꯅ ꯄꯤꯔꯔꯣꯏ ꯍꯟꯗꯛꯃꯛꯄꯒꯤ ꯑꯣꯏꯅ ꯀꯤꯂꯣ 35 ꯑꯣꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯑꯩꯈꯣꯏ PDSꯀꯤ ꯁꯄ꯭ꯂꯥꯏꯗ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯂꯩ ꯇꯣꯇꯤ ꯏꯁꯤꯡꯗꯤ ꯆꯥꯡ ꯅꯥꯏꯅ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯗꯤ ꯂꯥꯛꯑꯕꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ ꯇꯦꯡꯀꯤꯗ ꯆꯥꯝꯊꯣꯛꯄꯅꯤ ꯈꯪꯗꯦ ꯏꯁꯩ ꯊꯛꯅ ꯆꯥꯅꯕ ꯌꯥꯕ ꯏꯁꯤꯡ ꯂꯥꯛꯇꯕ ꯇꯨꯔꯦꯟ ꯏꯁꯤꯡ ꯅꯨꯡꯉꯥꯏꯔꯤꯁꯤꯗꯤ ꯅꯣꯡꯒꯤ ꯏꯁꯤꯡ ꯌꯥꯁꯜꯍꯧꯕꯗꯨꯅꯦ ꯌꯥꯝ ꯃꯥꯟꯅꯦ ꯑꯗꯨꯒ ꯇꯣꯇꯤ ꯏꯁꯤꯡꯗꯤ ꯇꯨꯔꯦꯟꯗ ꯍꯦꯟꯅ ꯅꯩ ꯂꯥꯛꯏꯕ ꯃꯣꯏ ꯊꯥꯕꯤꯔꯛꯄꯗ ꯑꯗꯨꯅ ꯃꯁꯤ ꯑꯋꯥꯕ ꯑꯃꯗꯤ ꯑꯣꯏꯍꯜꯂꯤ ꯑꯗꯨꯒ PhD ꯗꯤꯄꯥꯔꯠꯃꯦꯟꯅ ꯑꯁꯤꯒꯨꯝꯕ ꯈꯔ ꯌꯦꯡꯁꯤꯟꯕꯤꯕ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯇꯦꯜ ꯃꯄꯨꯒꯤ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗ ꯋꯥꯔꯤ ꯁꯥꯖꯩ ꯏꯃꯥꯗꯤ ꯍꯣꯇꯦꯜꯗꯅꯦ ꯏꯁꯤꯡ ꯌꯥꯝ ꯆꯪꯉꯝꯒꯅꯦꯕ ꯑꯗꯣ ꯏꯁꯤꯡꯁꯦ ꯇꯣꯇꯤꯒꯤ ꯏꯁꯤꯡꯅ ꯑꯗꯨꯝ ꯌꯥꯔꯕ꯭ꯔꯣ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗꯒꯤ ꯑꯌꯥꯝꯕ ꯁꯤꯖꯤꯟꯅꯖꯩ ꯁꯥꯏ ꯄꯨꯈ꯭ꯔꯤ ꯂꯩꯖꯕ ꯑꯥꯎ ꯑꯗ ꯇꯣꯇꯤꯗꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯇꯥꯗꯦꯗ ꯁ꯭ꯋꯥꯏꯁꯤꯗꯤ ꯗ꯭ꯔꯦꯟꯕꯨꯗꯤ ꯆꯜꯂꯦ ꯑꯗꯨꯒ ꯗ꯭ꯔꯦꯟꯁꯤ ꯆꯟꯕꯁꯤ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯅ ꯆꯟꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯁꯤꯡꯁꯦ ꯃꯇꯦꯛ ꯇꯨꯡꯉ ꯂꯩꯕ
ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯥꯡ ꯃꯆꯥ ꯄꯣꯛꯅꯕꯒꯤ ꯃꯆꯥ ꯑꯃꯗꯤ ꯑꯣꯏꯍꯜꯂꯦ ꯀꯥꯡ ꯃꯆꯥ ꯄꯣꯛꯄ ꯈꯛꯇꯔ ꯅꯣꯡ ꯀꯟꯅ ꯆꯨꯔꯀꯥꯟꯗ ꯂꯝꯕꯤꯗ ꯀꯩꯗ ꯍꯥꯗꯣꯔꯛꯄ ꯈꯣꯠꯄ ꯂꯩꯇ꯭ꯔꯣ ꯃꯁꯤ ꯌꯥꯎꯏ ꯇꯁꯦꯡꯅ ꯆꯦꯟꯕ ꯉꯝꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯤ ꯅꯥꯂꯥ ꯃꯣꯏꯅ ꯃꯁꯤ ꯂꯦꯕꯦꯂꯤꯡ ꯇꯧꯗꯅ ꯇꯧꯈꯤꯕꯅꯦꯅ ꯑꯩ ꯈꯟꯖꯩ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯂꯩꯕ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯂꯩꯔꯤꯕ ꯁꯦꯛꯇꯔꯗ ꯍꯥꯏꯇꯥꯔꯦ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯃꯣꯏꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯗꯤ ꯈꯇꯪꯗꯤ ꯅꯤꯌꯣꯝ ꯆꯨꯝꯗ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣꯕꯨ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯇ ꯇꯧꯗꯕ ꯑꯃ ꯃꯣꯏꯗ ꯂꯩꯔꯦ ꯑꯗꯩ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯅ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯅꯦꯅ ꯀꯥꯔꯨꯔꯦ ꯃꯤꯌꯥꯝ ꯃꯤꯍꯨꯠꯅꯤ ꯀꯥꯔꯨꯔꯦ ꯁꯤꯗ ꯁꯦꯟ ꯄꯤꯔꯒ ꯚꯣꯠ ꯂꯩꯔꯒ ꯀꯥꯈ꯭ꯔꯦ ꯍꯥꯏꯔꯁꯨ ꯈꯜꯂꯁꯤ ꯑꯗꯨꯗꯤ ꯑꯩ ꯃꯤꯍꯨꯠ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯃꯤꯍꯨꯠ ꯑꯣꯏꯔꯒꯗꯤ ꯁꯦꯡꯅ ꯍꯥꯏꯕꯗ ꯃꯤꯍꯨꯠ ꯑꯣꯏꯕꯒꯤ ꯊꯕꯛ ꯇꯧꯕꯤꯌꯨ ꯍꯥꯏꯕ ꯃꯤꯍꯨꯠ ꯑꯣꯏꯕꯒꯤ ꯊꯕꯛꯁꯤ ꯇꯧꯗ꯭ꯔꯦꯕ ꯑꯩꯈꯣꯏꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯑꯃꯁꯨ ꯑꯩꯈꯣꯏ ꯂꯧꯕꯨꯛ ꯆꯠꯇꯧ ꯃꯥꯜꯂꯦ ꯌꯥꯝ ꯍꯪꯖꯒꯦ ꯂꯧꯕꯨꯛ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯣ ꯏꯌꯥꯝꯕꯁꯤꯕꯣ ꯂꯧꯕꯨꯛ ꯆꯠꯀꯦ ꯊꯣꯛꯂꯛꯄ ꯍꯟꯗꯛꯁꯤꯕꯨ ꯂꯧꯁꯤꯕꯨ ꯐꯖꯅ ꯎ ꯌꯥꯗꯣꯔꯤꯕ꯭ꯔꯣ ꯂꯧꯁꯦ ꯍꯧꯖꯤꯛ ꯏꯁꯤꯡ ꯈꯤꯇꯪ ꯂꯥꯛꯑꯦ ꯍꯥꯏꯕꯗꯤ ꯇꯥꯏ ꯑꯗꯣ ꯃꯁꯤ ꯑꯩꯈꯣꯏꯅ ꯁꯨꯝ ꯈꯟꯖꯕꯗ ꯑꯩꯈꯣꯏꯒꯤ ꯃꯐꯧ ꯗꯥꯝ ꯍꯥꯏꯇꯥꯔꯦ ꯃꯐꯧ ꯗꯥꯝꯁꯤꯗ ꯍꯧꯖꯤक ꯏꯁꯤꯡꯗꯨ ꯅꯥꯀꯜ ꯑꯃ ꯆꯥꯎ ꯂꯩꯔꯦ ꯅꯥꯀꯜ ꯑꯃꯗ ꯏꯀꯪ ꯊꯣꯛꯑꯦ ꯑꯗꯨ ꯃꯇꯝꯗ ꯆꯥꯎꯔꯤꯕ ꯏꯁꯤꯡꯗꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤक ꯂꯧꯁꯤꯡ ꯃꯇꯝꯅꯤ ꯂꯧꯁꯤꯡ ꯃꯇꯝꯁꯤꯗꯩꯁꯤꯗ ꯐꯖꯅ ꯏꯁꯤꯡꯗꯨ ꯈꯥꯏꯅ ꯊꯥꯗꯕꯤꯔꯕꯗꯤ ꯑꯩꯈꯣꯏ ꯃꯇꯝ ꯆꯥꯅ ꯍꯧꯖꯤक ꯂꯧ ꯄꯥꯟꯕ ꯉꯝꯅꯦꯕ ꯍꯧꯖꯤक ꯑꯩꯈꯣꯏꯒꯤ ꯅꯣꯡꯖꯨ ꯃꯇꯝꯁꯤꯁꯨ ꯐꯖꯅ ꯁꯤꯖꯟꯁꯦ ꯆꯥꯗ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯍꯧꯖꯤक ꯂꯧꯗꯁꯨ ꯅꯥꯄꯤ ꯉꯥꯏꯔꯦ ꯍꯧꯖꯤक ꯇꯁꯦꯡꯅ ꯑꯩꯁꯦ ꯄꯝꯒ ꯄꯨꯔ ꯆꯠꯆꯔꯤꯁꯦ ꯑꯩ ꯅꯥꯄꯤ ꯍꯤꯗꯥꯛ ꯀꯥꯞꯀꯦ ꯆꯠꯄꯅꯦꯕ ꯂꯩꯀꯥꯏꯁꯤꯒꯤ ꯑꯣꯏꯅ ꯀꯔꯤꯗꯤ ꯁꯥꯐꯔꯦ ꯀꯔꯤꯗꯤ ꯅꯨꯡꯉꯥꯏꯔꯦꯅ ꯈꯟꯕꯤꯒꯦ ꯂꯩꯀꯥꯏꯁꯤ ꯍꯧꯖꯤꯛ ꯀꯔꯤ ꯍꯥꯏꯔꯨꯅꯤ ꯅꯨꯡꯉꯥꯏꯕꯁꯤ ꯀꯔꯤꯝꯕꯨ ꯅꯨꯡꯉꯥꯏꯐꯝ ꯂꯩꯇꯦꯗ ꯍꯧꯖꯤꯛ ꯀꯔꯤꯗ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯍꯧꯖꯤꯛ ꯂꯧ ꯎꯕ ꯈꯣꯠꯄ ꯂꯩꯇꯕ꯭ꯔꯣ ꯂꯩ ꯂꯧ ꯎ ꯌꯥꯔꯤꯕ ꯍꯟꯗꯛꯁꯤꯕꯣ ꯍꯧꯖꯤꯛ ꯍꯟꯗꯛ ꯈꯤꯇꯪ ꯂꯥꯛꯄꯅꯤꯅ ꯈꯤꯇꯪ ꯐꯔꯦ ꯀꯦꯅꯦꯜ ꯏꯁꯤꯡ ꯊꯥꯕ ꯍꯧꯔꯦ ꯑꯗꯨ ꯈꯤꯇꯪ ꯈꯔ ꯀꯟꯗꯩ ꯅꯣꯡ ꯂꯥꯛꯑꯗꯤ ꯀꯦꯅꯦꯜ ꯊꯥꯔꯛꯑꯅꯤ ꯀꯩꯅꯣ ꯅꯣꯡ ꯂꯥꯛꯑꯗꯤ ꯀꯦꯅꯦꯜ ꯊꯥꯔꯛꯑꯅꯤ ꯅꯍꯥꯟꯒꯩ ꯅꯣꯡ ꯆꯨꯔꯤꯉꯩꯗꯗꯤ ꯊꯥꯔꯛꯇ꯭ꯔꯦ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯅꯣꯡ ꯂꯥꯛꯑꯕꯅꯤꯅ ꯀꯦꯅꯦꯜ ꯀꯝꯄꯜꯁꯔꯤ ꯂꯥꯛꯑꯅꯤ ꯀꯩꯅꯣ ꯅꯣꯡ ꯂꯥꯛꯑꯕꯅꯤꯅ ꯀꯦꯅꯦꯜ ꯀꯝꯄꯜꯁꯔꯤ ꯂꯥꯛꯑꯅꯤ ꯅꯍꯥꯟꯒꯩ ꯅꯣꯡ ꯆꯨꯗ꯭ꯔꯤꯉꯩꯗ ꯃꯌꯥꯝꯅ ꯂꯧ ꯎꯖꯔꯒꯦ ꯍꯥꯏꯕ ꯃꯇꯝꯗꯅ ꯀꯦꯅꯦꯜꯁꯤꯗ ꯇꯨꯔꯦꯟꯗꯒꯤ ꯏꯁꯤꯡ ꯈꯥꯏꯕꯤꯔꯛꯇꯗꯅ ꯃꯌꯥꯝꯁꯦ ꯌꯥꯝ ꯋꯥꯗꯅ ꯂꯩꯔꯨꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯆꯨꯔꯛꯑꯦ ꯏꯁꯤꯡ ꯈꯔ ꯇꯨꯡꯕ ꯍꯧꯔꯦ ꯄ꯭ꯂꯁ ꯀꯦꯅꯦꯜꯁꯨ ꯊꯥꯕ ꯍꯧꯔꯦ ꯅꯣꯡ ꯆꯨꯔꯃꯤ ꯊꯥꯔꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯂꯩꯔꯤ ꯑꯩꯈꯣꯏ ꯏꯃꯥ ꯑꯃ ꯀꯩꯊꯦꯜ ꯆꯠꯇꯣꯏ ꯃꯥꯅꯦ ꯀꯥꯏ ꯆꯠꯄꯤꯗꯣꯏꯅꯣ ꯏꯃꯥꯕꯣ ꯈꯖꯦꯟ ꯆꯠꯀꯦ ꯇꯧꯕꯅꯦ ꯂꯩꯀꯥꯏꯁꯤ ꯀꯔꯝ ꯄꯥꯝꯕꯤꯔꯤꯒꯦ ꯀꯔꯝ ꯄꯥꯜꯂꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯤ ꯏꯁꯤꯡꯁꯦ ꯊꯛꯅ ꯆꯥꯅ ꯏꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯏꯁꯤꯡꯗꯤ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤꯗꯤ ꯈꯔ ꯑꯗꯨꯝ ꯃꯔꯥꯡ ꯀꯥꯏ ꯍꯣꯏ ꯊꯛꯅ ꯆꯥꯅꯕꯨꯗꯤ ꯇꯣꯇꯤ ꯏꯁꯤꯡ ꯈꯔ ꯅꯥꯏꯔꯛꯄꯁꯤꯗꯒꯤ ꯒꯥꯔꯤꯒꯤ ꯏꯁꯤꯡ ꯑꯗꯨꯝ ꯂꯧꯋꯤ ꯒꯥꯔꯤ ꯏꯁꯤꯡꯁꯦ ꯑꯗꯨꯝ ꯂꯩꯔꯤꯕ ꯍꯧꯖꯤꯛ ꯂꯧꯋꯤ ꯇꯣꯇꯤ ꯏꯁꯤꯡꯁꯤꯅ ꯀꯔꯤꯗ ꯁꯤꯖꯤꯟꯅꯔꯕ ꯇꯣꯇꯤ ꯏꯁꯤꯡꯁꯤꯅ ꯀꯣꯜ ꯂꯤꯛ ꯐꯦꯡꯕ ꯆꯥꯝꯕ ꯈꯣꯠꯄ ꯊꯧꯕꯥꯜ ꯕꯖꯥꯔ ꯃꯈꯥ ꯂꯩꯀꯥꯏ ꯋꯥꯔꯗ ꯅꯝꯕꯔ 8ꯀꯤ ꯂꯩꯔꯛ ꯃꯅꯨꯡꯗ ꯌꯥꯝ ꯐꯖꯕ ꯗꯨꯀꯥꯟ ꯑꯃ ꯂꯩꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯊꯛꯅ ꯆꯥꯅꯕ ꯏꯁꯤꯡ ꯑꯗꯒꯤ ꯂꯝꯕꯤ ꯁꯣꯔꯣꯛ ꯏꯔꯝ ꯅꯂꯥ ꯑꯃꯣꯠ ꯑꯀꯥꯏ ꯃꯌꯥꯝꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯂꯣꯏ ꯐꯔꯤ ꯑꯃꯣꯠ ꯑꯀꯥꯏ ꯂꯝꯕꯤ ꯃꯇꯥꯏꯗ ꯍꯨꯟꯗꯣꯛ ꯊꯝꯃꯤꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯁꯤꯁꯨ ꯐꯔꯦꯅ ꯂꯧꯕꯤꯗꯣꯏꯔꯣ ꯁꯤꯗꯤ ꯐꯠꯇꯦ ꯁꯤꯒꯤ ꯍꯦꯛ ꯌꯦꯠꯇ ꯑꯣꯏꯗ ꯍꯥꯏꯇꯥꯔꯦꯅꯦ ꯂꯝꯕꯤ ꯃꯇꯥꯏꯁꯤꯗ ꯑꯩꯈꯣꯏ ꯄꯤꯠ ꯑꯃ ꯂꯩꯔꯦ ꯄꯤꯠꯁꯤꯗ ꯑꯃꯣꯠ ꯑꯀꯥꯏꯁꯦ ꯄꯩꯔꯦ ꯂꯩꯔꯦ ꯃꯁꯤ ꯈꯨꯟꯗꯣꯛꯇꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯃꯇꯝ ꯈꯪꯗꯪꯒꯤ ꯈꯨꯟꯗꯣꯔꯛꯇ꯭ꯔꯕꯅꯤ ꯁꯤꯕꯨꯗꯤ ꯑꯗꯨꯁꯨ ꯑꯁꯤꯒꯤꯗꯃꯛꯇꯗꯤ ꯄꯨꯔꯥ ꯂꯧꯊꯣꯛꯄꯤꯈ꯭ꯔꯣ ꯍꯥꯏꯕꯒꯤ ꯁꯨꯡꯊꯝ ꯊꯝꯕꯤꯔꯅꯨ ꯍꯥꯏꯕꯒꯤ ꯀꯝꯄ꯭ꯂꯦꯟ ꯐꯥꯎ ꯂꯩꯔꯕꯅꯤ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅꯗꯤ ꯍꯨꯟꯗꯣꯔꯛꯏꯕ ꯑꯃꯣꯠ ꯑꯀꯥꯏꯁꯦ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯄꯣꯠꯇꯤ ꯅꯠꯇꯕꯅꯤ나 ꯃꯤꯒꯤ ꯊꯣꯡꯒꯥꯟꯗ ꯀꯨꯏꯅ ꯄꯩꯁꯜꯂ ꯂꯩꯔꯒ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯔꯨꯑꯣꯏꯅ ꯊꯣꯡꯒꯥꯟꯗꯨꯒꯤ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯌꯨꯝꯒꯤ ꯃꯤꯁꯤꯡꯅꯗꯤ ꯃꯁꯤꯗ ꯅꯨꯡꯉꯥꯏꯅꯤꯡꯉꯥꯏ ꯍꯔꯥꯎꯅꯤꯡꯉꯥꯏ ꯀꯩꯝꯇ ꯂꯩꯇꯦ ꯃꯔꯝ ꯑꯗꯨꯅ ꯆꯍꯤ ꯑꯃ ꯍꯦꯟꯅ ꯁꯨꯃꯥꯏꯅ ꯂꯩꯁꯤꯜꯂꯛ ꯇꯥꯔꯒꯗꯤ ꯊꯝꯕꯤꯔꯅꯨ ꯂꯧꯊꯣꯛꯈ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯂꯧꯊꯣꯛꯇꯕꯅꯤꯅ ꯊꯨꯒꯥꯏꯕꯒꯤ ꯋꯥꯐꯝ ꯋꯥꯊꯣꯛ ꯑꯣꯏꯕꯒꯤ ꯋꯥꯐꯝ ꯂꯩꯀꯥꯏꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯑꯩꯈꯣꯏ ꯊꯛꯅ ꯆꯥꯅꯕ ꯏꯁꯤꯡꯒꯤꯁꯨ ꯏꯁꯨ ꯑꯃ ꯇꯥꯖꯩ ꯃꯁꯤꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯕꯤꯔꯤꯒꯦ ꯏꯁꯤꯡꯗꯤ ꯀꯩꯗꯧꯔꯒꯦ ꯑꯩꯈꯣꯏꯗꯤ ꯄꯨꯔꯥ ꯏꯅꯥꯛ ꯈꯨꯟꯕ ꯂꯩꯀꯥꯏꯒ ꯆꯞ ꯃꯥꯟꯅꯔꯕꯅꯤ ꯍꯥꯏꯗꯤꯅꯦ ꯏꯅꯥꯛ ꯈꯨꯟꯕꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯊꯛꯅꯤꯡꯉꯥꯏ ꯂꯩꯇꯕꯅꯤꯅꯅꯦ ꯇꯦꯡꯀꯔ ꯏꯁꯤꯡꯁꯦ ꯂꯣꯏ ꯂꯩꯔꯒ ꯁꯤꯖꯤꯟꯅꯩꯌꯦꯕ ꯑꯌꯥꯝꯕꯅ ꯑꯗꯒꯤ ꯇꯣꯇꯤ ꯏꯁꯤꯡ ꯈꯔ ꯍꯧꯖꯤꯛꯄꯨꯗꯤ ꯈꯔ ꯃꯆꯥ ꯃꯆꯥꯗ ꯈꯔ ꯄꯨꯔꯛꯇꯅ ꯇꯧꯔꯦꯕ ꯑꯗꯣ ꯁꯤꯁꯤꯅ ꯂꯣꯏ ꯁꯐꯤꯁꯦꯟ ꯑꯣꯏꯕꯗꯤ ꯅꯠꯇꯦ ꯑꯌꯥꯝꯕꯅ ꯏꯁꯤꯡꯗꯤ ꯊꯣꯏꯗꯣꯛꯅ ꯍꯥꯏꯗꯤ ꯑꯐꯕ ꯏꯁꯤꯡ ꯅꯠꯇꯦ ꯑꯩꯈꯣꯏ ꯐꯪꯉꯤ ꯏꯁꯤꯡꯁꯤ ꯑꯐꯕ ꯏꯁꯤꯡ ꯅꯠꯇꯦꯕ ꯏꯃꯥ ꯍꯣꯏꯗꯤ ꯑꯐꯕ ꯏꯁꯤꯡ ꯐꯪꯉꯕꯣ ꯑꯐꯕ ꯏꯁꯤꯡ ꯍꯥꯏꯁꯦ ꯇꯣꯇꯤꯅꯤꯅ ꯀꯩꯅꯣ ꯇꯣꯇꯤ ꯏꯁꯤꯡꯗꯣ ꯐꯔꯕꯕ ꯉꯔꯥꯡ ꯅꯍꯥꯟꯗꯤ ꯂꯥꯛꯇ꯭ꯔꯦ ꯈꯤꯇꯪ ꯂꯥꯛꯄ ꯑꯃ ꯄꯠ ꯇꯠꯊꯣꯛꯈ꯭ꯔꯦ ꯇꯣꯛꯑꯦ ꯆꯦꯡꯗꯤ ꯀꯤꯂꯣ 5 ꯑꯗꯨꯝ ꯂꯧꯏ ꯑꯗꯣ ꯃꯔꯛꯇ ꯆꯍꯤ ꯀꯤꯂꯣ 5 ꯄꯤꯔꯤꯁꯤ ꯂꯥꯛꯇꯦ ꯀꯅꯤꯒꯨꯝꯕ ꯂꯥꯛꯇꯦꯕ ꯆꯍꯤ ꯃꯅꯨꯡꯗ ꯏꯃꯥ ꯑꯃ ꯊꯦꯡꯅꯖꯔꯦ ꯋꯥꯔꯤ ꯁꯥꯟꯅꯖꯔꯛꯏ ꯃꯣꯏ ꯏꯃꯨꯡꯁꯤ ꯃꯩ ꯀꯅꯦꯛꯁꯟ ꯐꯥꯎ ꯄꯨꯁꯟꯕ ꯉꯝꯗꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯁꯦꯜ ꯂꯩꯖꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯏꯃꯥ ꯍꯣꯏꯗ ꯑꯩꯈꯣꯏ BPLꯒꯤ ꯀꯥꯔꯗꯀ ꯄꯤꯗꯅ ꯈꯣꯠꯇꯅ ꯇꯧꯕꯒꯤ ꯃꯑꯣꯡꯁꯨ ꯊꯦꯡꯅꯖꯔꯛꯇꯦ ꯑꯗꯨꯒꯨꯝꯕ ꯁꯤꯁꯇꯦꯝꯁꯤ ꯈ꯭ꯋꯥꯏ ꯂꯥꯏꯔꯕꯗ ꯃꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯀꯩꯅꯣꯁꯤ ꯈꯔ ꯂꯩꯕꯅꯤ ꯈꯪꯗꯦ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏ ꯃꯦꯝꯕꯔ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔꯤꯕ ꯁꯥꯒꯤ ꯀꯥꯡꯕꯨꯁꯤꯅꯁꯨ ꯈꯔ ꯑꯗꯨꯝ ꯁꯥꯟꯅꯕꯖꯥꯠꯅꯤ ꯃꯥꯏ ꯅꯛꯅ ꯃꯤ ꯑꯃꯗ ꯃꯥ ꯌꯦꯡꯅꯔꯒ ꯑꯗꯨꯝ ꯇꯧꯕꯒꯤ ꯁꯤꯁꯇꯦꯝꯁꯦ ꯑꯗꯨꯝ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯇꯧꯋꯦ ꯅꯦꯄꯣꯇꯤꯖꯝꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯕ ꯒꯚꯔꯟꯃꯦꯟꯠꯒꯤ ꯂꯦꯚꯦꯜꯗ ꯅꯠꯇ꯭ꯔꯒꯁꯨ ꯂꯩꯀꯥꯏꯒꯤ ꯂꯦꯚꯦꯜꯗ ꯅꯦꯄꯣꯇꯤꯖꯝ ꯃꯥꯏ ꯈꯪꯅ ꯆꯥꯟꯅꯕꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯒꯤ ꯃꯑꯣꯡꯁꯦ ꯂꯩꯀꯥꯏꯗꯁꯨ ꯑꯗꯨꯝ ꯃꯃꯤ ꯍꯥꯏꯐꯦꯠ ꯇꯥꯒꯨꯝ ꯇꯧꯔꯤ ꯑꯩꯈꯣꯏ ꯌꯥꯝꯕ ꯂꯧꯕꯨꯛꯇ ꯆꯠꯄꯤꯔꯨꯕꯅꯤ ꯂꯧꯕꯨꯛꯁꯦ ꯂꯧ ꯍꯟꯗꯛꯁꯤꯕꯨ ꯄꯣꯠꯊꯣꯛꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯗꯣꯔꯤꯒꯦ ꯂꯧ ꯌꯥꯗꯣꯔꯤꯖꯥꯠꯂꯣ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯂꯧꯔꯣꯛꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯏꯅꯧ ꯅꯧꯅ ꯍꯧꯖꯤꯛ ꯏꯁꯤꯡ ꯋꯥꯕꯗꯒꯤ ꯀꯩꯅꯣ ꯇꯧꯗꯅ ꯍꯧꯖꯤꯛ ꯏꯁꯤꯡ ꯇꯥꯔꯛꯇꯅ ꯃꯌꯥꯝꯁꯦ ꯑꯋꯥꯕ ꯈꯤꯇꯪꯗꯤ ꯐꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯔꯦ ꯄꯥꯕꯨꯡ ꯂꯧꯕꯨꯛꯇ ꯆꯠꯄꯤꯔꯨꯕ꯭ꯔꯣ
ꯑꯣ ꯂꯧꯕꯨꯛꯇ ꯀꯩ ꯇꯧꯕꯤꯔꯨꯕꯒꯦ ꯉꯁꯤꯗꯤ ꯂꯧꯌꯥ ꯍꯥꯏꯔꯨꯕ ꯍꯥꯏꯔꯨꯕ ꯑꯗꯣ ꯍꯟꯗꯛꯁꯦ ꯂꯧꯎꯕꯁꯤꯕꯨ ꯂꯧꯔꯣꯛꯁꯨꯕꯨ ꯅꯨꯡꯉꯥꯏꯗꯣꯔꯤꯕ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯉꯁꯤ ꯍꯧꯖꯤꯛ ꯇꯧꯔꯤꯕ ꯐꯤꯕꯝꯁꯤ ꯑꯣꯏꯇꯥꯔꯦ ꯑꯗꯨꯝ ꯅꯨꯡꯉꯥꯏꯗ꯭ꯔꯥ ꯈꯜꯂꯤ ꯀꯦꯅꯦꯜꯁꯤꯒꯤ ꯑꯣꯏꯔꯝ ꯊꯪꯕꯗ ꯂꯧꯕꯨꯛꯀ ꯇꯥꯏꯅꯕꯁꯤꯗ ꯂꯩꯔꯤꯕ ꯀꯩ ꯍꯥꯏꯇꯥꯔꯦ ꯏꯔꯤꯒꯦꯁꯟ ꯀꯦꯅꯦꯜ ꯃꯆꯥ ꯍꯥꯏꯇꯥꯔꯦꯅꯦ ꯃꯆꯥꯁꯦ ꯀꯦꯅꯦꯜ ꯃꯆꯥꯁꯦ ꯐꯖꯅ ꯁꯦꯝꯕꯤꯗꯕ ꯐꯖꯅ ꯁꯦꯝꯕꯤꯗꯕ ꯃꯇꯤꯛ ꯆꯥꯗꯕ ꯑꯗꯩ ꯑꯃꯨꯛ ꯁꯤꯒꯤ ꯃꯆꯥꯁꯤꯗꯒꯤ ꯑꯃꯨꯛ ꯂꯧ ꯃꯌꯥꯏꯁꯤ ꯆꯠꯂꯒ ꯃꯌꯥꯏꯒꯤ ꯂꯧꯈꯣꯡꯗ ꯑꯃ ꯄꯤꯕ ꯑꯁꯤꯁꯨ ꯐꯨꯟꯖꯜꯂꯦꯕ ꯍꯧꯖꯤꯛꯁꯦ ꯂꯩꯀꯥꯏꯒꯤ ꯏꯔꯝ ꯅꯂꯥꯒꯤ ꯏꯁꯤꯡꯁꯤꯡꯁꯦ ꯀꯦꯅꯦꯜ ꯃꯆꯥꯁꯤꯗ ꯇꯥꯒꯗꯕꯅꯦꯕ ꯀꯦꯅꯦꯜ ꯃꯆꯥꯁꯤꯗ ꯇꯥꯔꯒ ꯑꯁꯤꯒꯤ ꯀꯦꯅꯦꯜ ꯃꯆꯥꯁꯤ ꯃꯇꯥꯏꯁꯤꯗ ꯑꯃꯨꯛ ꯆꯠꯂꯒ ꯃꯌꯥꯝꯁꯦ ꯁꯤꯖꯤꯟꯅꯕꯅꯦꯕ ꯑꯗꯣ ꯃꯁꯤꯒꯤ ꯃꯆꯥꯁꯤ ꯃꯇꯤꯛ ꯆꯥꯗ꯭ꯔꯦꯕ ꯍꯥꯀꯨꯝ ꯇꯧꯕꯗꯁꯨ ꯃꯣꯏꯅ ꯃꯊꯛꯁꯦ ꯊꯣꯟꯕꯗ ꯂꯩꯕꯥꯛ ꯍꯩꯒꯗꯧꯗꯣ ꯑꯁꯤꯗ ꯀꯣꯊꯣꯛꯑꯒ ꯃꯊꯛꯁꯦ ꯊꯣꯟꯖꯜꯂꯦ ꯑꯗꯨ ꯂꯣꯏ ꯅꯤꯡꯒꯥꯏꯔ ꯃꯄꯥꯟꯁꯦ ꯂꯣꯏ ꯐꯨꯟꯖꯜꯂꯦꯕ ꯊꯧꯕꯥꯜ ꯇꯨꯔꯦꯟꯗꯒꯤ ꯆꯦꯜꯂꯛꯄ ꯑꯩꯈꯣꯏ ꯀꯦꯅꯦꯜ ꯂꯩꯔꯦ ꯊꯧꯕꯥꯜ ꯕꯖꯥꯔ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯂꯩꯔꯛꯁꯤ ꯁ꯭ꯋꯥꯏ ꯈꯝ ꯊꯦꯡꯉꯛꯑꯕꯅꯤ ꯁ꯭ꯋꯥꯏ ꯂꯣꯏꯁꯤꯜꯂꯛꯑꯕꯅꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯦꯠꯇ ꯂꯩꯁꯟꯈ꯭ꯔ ꯇꯥꯔꯒꯗꯤ ꯌꯦꯠꯇ ꯂꯩꯔꯤꯕ ꯎꯕꯤꯔꯤꯕ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯥꯈꯪꯈꯣꯡ ꯊꯧꯕꯥꯜ ꯄꯥꯈꯪꯈꯣꯡ ꯂꯩꯔꯛ ꯑꯃꯨꯛ ꯍꯧꯔꯒꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯊꯧꯕꯥꯜ ꯃꯈꯥ ꯂꯩꯀꯥꯏꯗꯩꯅ ꯄꯥꯈꯪꯈꯣꯡ ꯐꯥꯎꯕꯒꯤ ꯂꯝꯕꯤꯁꯤ कंडीशन चाद्रे थौबाल बाजार मखा लेकाई लेरक चुमजंगा अखोगी पाखंखोंग ताइनब स्वाइदगी लंबी से कोयलास ताब स्वाइदम होरे अदुगा पाखंखोंग लेरके हेक मचिन सिदा इलेक्ट्रिक ट्रांसफॉर्मर अमसु लेरे अखोगी मणिपुर की मैप से उतरसु यारने मणिपुर ददी सुमाइना अखोगी इलेक्ट्रिक ट्रांसफॉर्मर नत्रगा इलेक्ट्रिक पोल सिंगसे पैरगा तुगे तरो लेबसे अखोई मणिपुर की मफम मयाम लोई तौई अखोई पाखंखोंग लेरके सदमक तौरे अखोई मणिपुर की ओइनदी मणिपुर की मैप से अखोई भूगोल द ज्योग्राफी दगा यावरिसे मैप येक्त्रगसु सुमाइना पोल अपैबा मा इलेक्ट्रिक ट्रांसफॉर्मर अपैबा थमतारगदे दम मणिपुर ने से मसा दम खंजरदौनी हारिबा अपैबा इलेक्ट्रिक ट्रांसफॉर्मर सिगी ये थंगबदा प्राइमरी स्कूल हम लेरे प्राइमरी स्कूल सिगी ममिंगना अखोगी कांगा सेनबी प्राइमरी स्कूल नि स्कूल से मतम नत्रबनी हुजिक पुंग मापन खता तादम गाइरे युकी मनमदन स्कूल से हांगद्री थौबाल बाजार मखा लेखाइरोम ददी एरम नला से फजना सेंबी होरे तो पाखंग खोंगम साइड किस एरम नला से सीमेंटेड ओइना सनबी रबर कमाय तोर मसे अखोई पाखंग लाय किदि खरा बुदि चलले अदु चनबजे मखा सोंगी मखा साइड की असोमदि चनम खतंग दि वाली असि मपागी से तो उकू मतंग सि ड्रेन मपा से तोग इसिंग जे सों केनेन तानगरगदि अदु हुजिकति उकू से लेतबनिना लोकोन हाइदि लोकोन की अखोगी केनल से ताब ngамद्रबनिना इसिंग से नोंग चुरकांदा कलाइदा सेलिगे हौजी नोंग चुरकांदा मसि याम खुदोंग थिबा ओइरे मरमदि कनोंदा अखोगी इंखोन मनाक अनक से कुटपनिना जि लोइना बो पासलगा सा इसिंग जे सुमदागी इसिंग द चावना हौजी अखोगी पोचै खुदिमक थाबदा लोइ पत्तना अवाबा मोइरे कोई पाखंखोंग लेरके दी इसिंग जे कमाय तोर के थाना साना पाखंखोंग लेरके दे यामना गाड़ी खरा लौबादगी गाड़ी दे लेरेबा गाड़ी दे लेरे लेबना तगा दे कोई उपाय छले लेते गाड़ी तोती बुतारिबो तोती तादे तोती तादबदो मोगी गाड़ी की वांगजिंगदगी लौरी हाय पोरखोंग जिंदे लहोय इसिंग महाव अमता मानदे की पाइलन जे तिंग्री भाइजबो दे मती अमतंग तिंगी साई असाई मथक तिंगे अरे स्वाई मखा म तिंग्री मफम मरांग खंगदबा टैंकर दे लागु सिंगसे अफबरा फतबरा खंगदरना तुम पुलै लेर पूजा साले लेरे अदगी असाई केनेन दगी सिंगी जो हाइना ब यावी ओके केनो सिंगसे अदुगा खोइदी खंगदम दुम लैरे पाखंग लेरके ओनदी लेरक मचिंदा तोती इसिंग खरा तारी दुब लेरक मनुंग संगा गदी तोती की पाइपलाइन से लेतबनी ने इसिंग फंगदे मनमदना इसिंग सिसु फंगनी हाइबगी अपाम लेरी मैदी थवाल की से नुआइरेन ताजे मैजे नुआइरबो मैदी नुआइरे हना लोबो यारे ngahak mo lorgo su thuna dum laena khale amore kai je ko yumdong khodingi ko lupa yankhai ama chama ma pithoga moi private ki na amor ka khungat pe lakbo atu ayam ba yauna rbo mai torge यावद्रे खोइ सिगि देन तुम हुजिक लंबी मताइ धुंदों नरी दुब दे डस्टबिन थम्मे डस्टबिन थम जुलो खट पे लाग दे है पाखंखोंग लेरकी वाटर सप्लाई की पाइपलाइन से स्वाइद लोरे क्लोजिंग लोरम दाई मतेक स्वाइ सिदा को युमदा इसिंग लोक्सन अब यावरी इसिंग सिता सेंगना लाइब जाला कमाय तोरिगे से को युमजिगी इमाम दंजगी मा इसिंग सिबु लाइब्रो आउ लाए अदु दे सीजन अब यादब याम नाइबा यावे बको अनिरग लाइ हाइजे अमुके दि खितंग लुरम या हाम लाकपैदो अदगी दि मयाम नाइदना असयाम थिने फते अदुदुदि थांना जाना सीजन रिब्रो अदुगी इसिंग दुना अज कला दे सीजन औगनो हंगोइबा यावेबा अद ngarang jin la lakpado अदुदि अमादा लौसंद्रे अदुदि पुरा अस कैनो पि खोंबान बुबो दमाना नाइदे हाइ तारे कोइ मा लबुक त चलो मान लबुक चलो रिमा चलुइने nahangaidi yang waram mi haiba labukse ising laitabani adu ngasi nongni je nong surukpadagi ising maising loina phare ado khoi lekai iram nala se chendana leire mase nong churakan kamai tawrige loi phungkatana imung om chenjale
ꯃꯁꯤ ꯑꯩꯈꯣꯏ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯀꯅꯥꯗ ꯍꯥꯏꯗꯣꯔꯤꯅꯣ ꯀꯅꯥꯗ ꯋꯥꯀꯠꯇꯣꯏꯅꯣꯁꯨ ꯈꯪꯗ꯭ꯔꯦ ꯇꯣꯇꯤ ꯏꯁꯤꯡꯁꯨ ꯇꯥꯔꯤꯀꯣ ꯇꯥꯕꯨꯗꯤ ꯑꯗꯨ ꯇꯣꯇꯤ ꯏꯁꯤꯡꯁꯤꯅ ꯊꯛꯄ ꯆꯥꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯊꯛꯅ ꯆꯥꯅ ꯏꯁꯤꯡꯁꯦ ꯀꯃꯥꯏꯅ ꯀꯥꯏꯗ ꯂꯧꯕꯤꯔꯤꯒꯦ ꯑꯣ ꯇꯣꯇꯤꯁꯤꯅ ꯅꯥꯇꯩ ꯆꯥꯗ꯭ꯔꯒꯗꯤ ꯍꯋꯥꯗꯒꯤ ꯂꯩ ꯍꯥꯏꯕ ꯍꯋꯥꯁꯤꯁꯨ ꯀꯗꯥꯏꯗꯒꯤ ꯄꯣꯔꯛꯏꯅꯣ ꯈꯪꯗꯦ ꯄꯨꯈ꯭ꯔꯤꯗꯩꯅꯤ ꯈꯪꯗꯦ ꯈꯣꯡꯕꯥꯟꯗꯩꯅꯤ ꯈꯪꯗꯦ ꯃꯣꯏꯅ ꯄꯣꯔꯛꯇꯣ ꯐꯔꯦꯅ ꯑꯗꯨꯝ ꯊꯛꯑꯦ ꯎꯔꯨꯗꯕꯅꯤꯅ ꯑꯗꯨꯝ ꯊꯛꯑꯦ ꯐꯔꯝꯗꯧ ꯃꯥꯟꯕ ꯊꯛꯆꯜꯂꯦ ꯑꯗꯨꯝ ꯑꯗꯣ ꯀꯩꯅꯣ ꯀꯥꯔꯗ ꯄꯥꯏꯗꯦꯅ ꯆꯤꯅꯤꯁꯨ ꯄꯤꯗꯦ ꯍꯥꯏꯕꯁꯤ ꯀꯩꯒꯤꯅꯣ ꯆꯦꯡꯗꯤ ꯄꯤꯌꯦ ꯑꯧ ꯀꯥꯔꯗ ꯄꯥꯏꯗ꯭ꯔꯁꯨ ꯆꯦꯡꯗꯤ ꯑꯗꯨꯝ ꯄꯤꯔꯤꯕ ꯀꯥꯔꯗꯀꯤ ꯆꯦꯡ ꯄꯥꯏꯌꯦ ꯇꯣꯇꯤ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏ ꯊꯛꯇ꯭ꯔꯗꯤ ꯇꯣꯇꯤ ꯏꯁꯤꯡ ꯊꯛꯑ ꯂꯩꯅꯥ ꯄꯛꯀꯗ꯭ꯔꯥꯅ ꯇꯣꯇꯤ ꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯇꯨꯔꯦꯟ ꯏꯁꯤꯡꯗꯧꯅ ꯄꯨꯔꯥ ꯅꯩꯔꯦ ꯐꯝꯗꯕꯁꯨ ꯌꯥꯝ ꯀꯨꯏ ꯆꯪꯉꯦ ꯑꯗꯣ ꯃꯁꯤ ꯊꯧꯔꯒ ꯂꯩꯅꯥ ꯄꯣꯛꯀꯗ꯭ꯔꯅ ꯂꯩꯔ ꯊꯛꯆꯔꯦ ꯂꯩꯅꯥ ꯄꯣꯛꯀꯗ꯭ꯔꯥꯅ ꯍꯥꯏꯗꯤ थंगनब चानबगीदमक्ता अफब इसिंगनि हाइदुना सेफ ड्रिंकिंग वाटरनि हाइदुना लेकाइदा वाटर सप्लाई थ्रू द पिरेबि इसिंगसे थौरगा नारकदा येलकद्रा हाइना किनबदगी लेकाइगी मियामना प्राइवेट टैंकर दगोने इसिंगजे लेरगा थांनारि हाइबगी वाफम फोंदुनरि प्रीपेड मीटर सिस्टम अमा खोइ थौबाल ग्रेटर थौबान जे चनरे तौबदबु अखोइगी ngasi जगह अमदा ट्रांसफार्मर नौना खिन्नी नत्रगा हानिगी ऑल अखोइगी वायरिंग जि लौथोगा न्यू प्रीपेड की वायर कनेक्शन क्लोज वायर से पुरक की मतंग से मसिदंग सगी विदाउट इंफॉर्मेशन दा अखोइगी तराजी हे लौथोकपा ट्रांसफार्मर खिलिनेना मतम मयाम अमा संग लमैजे थारक्तबा अदुगा थागी बिल्डी अदुमा काइदना लाकपा थीदसु यादबा सिगुम्बा अखोइगी पावर लिमिटेड कॉर्पोरेशन की यामना मथुंग हुक्तबा थबकसे मसी आइगी साइटगी मसी तौजहनिंगदे लेकाइगी वाकत थौबाल पाखंग खोंगिसु मखालकाइगुमना अखोइ गार्बेज सि थोंगान दा नत्रगा अखोइगी म्युनिसिपालिटी साखिबा पिटसिदा डस्टबिन सिदा पैर पैर लेरे अदु नतबदसु अतोपा कोई लंबी के मताइदसु अदुम अमोनिका से अदुम पैर ले मसी सॉलिड वेस्ट मैनेजमेंट की सिस्टम्स लेते ओइदसु अमसु लेरे थोंगानदसु लेनबा यावरि अदु खतंग चखलगा स्वारसु दुम लेरे खुगी पाखंग खोंग लेरक पोइरो थौबाल अचौबा कोई ग्रेटर थौबाल से मरोइना थौबाल सिटी सी नत्रगा थौबाल टाउन सी गार्बेज टाउन गार्बेज सिटी गार्बेज लेकाय हाइबदा मसी थोदोंना लालरोय गार्बेज हातंग आरे मसे पिकअप सिस्टम सिरै लेत्रे म्युनिसिपालिटी सु तौबिदरे अदुगा प्राइवेट की ओना लाकपदसु सिरसु अमसु लेरे मै थादोक पखरबुदि यावरि अदुबु अयाम मै थादोक तब चाउना पैर लेबा मफम याम लेरे कुई फुट तरा की डिस्टेंस ता गार्बेज से हेक्ता परेंग साना अयामबा यामदबा अचौबा मचा मयाम लेरे मरम असिना लेकाइ सिदा लैबदा हाइजेनिक ओइदबगी सैनिटेशन की कुई वाखलोन सैनिटेशन की वाफम की मायोक्त लेबा मोंगदा लेकाइ सि चाइथोगा अमर काय तंगारे सिदि यंगबिसि लेरिबा लेरकी अमर काय म्याम से युंगी हेक मनिंगदनी लेकाइ के मथोंग जाद्रे मेदरगे तौरिसिने अमर काय हुजि से चिथोकबिनो मिनि तने सि साउन हापनद्रे दसबिनजे हापनद्रे lokthokbina mi leite ba iramna lajidi wangano kandre makha makhana tongkole chomda dum loina kaim yadre अखोगी डस्टबिन सारे वापुगा हापना वार्ड डेवलपमेंट कमिटी की साइट को तबदबो अखोगी लेब म्युनिसिपालिटी ना अखोगी अनस्किल लेबर न खरा हापेबा मखोगी पेरो से लोथोकिबा ngase masi ki taseng bai de councilor number ki report pi gidabni yamna khogi 1 number 8 ki councilor se oibire adu 1 number 8 ki mafam oiriba thawal bazar makha likai adu ka pakhang khong lerek ki se lerek sida lerek ki lambi matha put tara ge gap lerga ko amor ka se paira le hoba adu khogi kenas dustbin aso sabu su hauri dustbin ase lokhata dana mayam je sauna hauri solid waste ki matang da khogi drain sanba yai dagi municipality mathau tau drain nate municipality mathau ai khoi tawri tasena haidari municipality thadai phanjing ji plan sin yadaba dustbin saw drain chalo drain washing tau summa singba si tawbadi yai tawbadabu drain seno phandi yaudaba masi pesa lan sinaraga de koi jel jangadaba maram se lebrena koi drain chanbai pesa yawi waste bin chanbai pesa yawi waste bin gi amot lokhat pagi drain sing do pagi yaudi dumping site si thawang khok da leba madu da hundok pai thaw no koi bia tawde office tawba yana ai private tawba yai adu tawbadabu moina adum pesa puthok da di every tha khodingi ina 30000 puthok da ai kana public sel puthok ke haure moi private ki even haijabane hauja haijabane moi hana de adumai khaibi wa de hauja puthok ke haibane adu puthok ke sen moi ama khaktani ani khatani puthok ke hartu ba aina sengna har da de moi ding ha ki phajana bangang bo ngane khale ta sengna de asuk sangna sahi mari rom phajala baje moina kadi haidare paisa khaina to wi orai propose mayam tawre moi to wi da bane ba ising je pipeline ting mai mafam hore tang de hore adu pipeline ting ba jaga si dane ising je lakta raga su anai ising lakta na mayam su layer chai hai se si kwai to municipality na
ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯄꯩꯁꯥꯁꯦ ꯀꯂꯦꯛꯁꯟ ꯐꯟꯗꯤ ꯀꯂꯦꯛꯁꯟ ꯇꯧꯕ ꯏꯝꯄ꯭ꯂꯤꯃꯦꯟꯇꯤꯡ ꯑꯦꯖꯦꯟꯁꯤꯅ PHCDꯅ ꯑꯣꯏꯕ ꯃꯈꯣꯏꯅ ꯏꯁꯤꯡꯁꯤ ꯏꯂꯝ ꯑꯣꯏꯕ ꯌꯥꯏ ꯑꯗꯨꯗꯒꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯤ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯖ ꯃꯥꯅ ꯏꯁꯤꯡꯁꯤ ꯐꯝꯗꯅꯕ ꯑꯗꯩ ꯂꯨꯅꯅꯕ ꯅꯥꯟꯅꯕꯁꯦ ꯃꯣꯏꯒꯤ ꯃꯊꯧꯅꯦꯕ ꯃꯣꯏꯅ ꯅꯨꯃꯤꯠ 4-5 ꯃꯅꯨꯡꯗ ꯑꯃꯨꯛ ꯊꯥꯔꯛꯄꯁꯤꯗ ꯐꯖꯅ ꯊꯥꯕꯤꯔꯛꯇꯕꯁꯤ ꯇꯨꯔꯦꯟꯁꯤꯡ ꯂꯩꯕꯅꯅꯤ ꯈꯪꯗꯦ ꯃꯣꯏꯗꯤ ꯃꯁꯤ PHCꯅ ꯇꯧꯒꯗꯕꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯅꯠꯇꯦ ꯍꯥꯏꯕ ꯏꯁꯤꯡ ꯅꯩꯕ ꯊꯥꯔꯛꯏꯁꯦ ꯅꯩꯕ ꯊꯥꯕꯤꯔꯛꯀꯅꯣ ꯍꯥꯏꯕꯒꯤ ꯀꯝꯄ꯭ꯂꯦꯟꯁꯤꯗꯤ ꯑꯩꯈꯣꯏ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤ ꯑꯅꯩꯕ ꯊꯛꯄ ꯌꯥꯎꯖꯔꯝꯃꯁꯨ ꯑꯔꯨꯕ ꯊꯥꯍꯟꯖꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯔꯨꯕ ꯊꯥꯅꯤꯡꯉꯦ ꯑꯗꯨꯕꯨ ꯃꯁꯤ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟ ꯃꯔꯨꯑꯣꯏꯅ PHCDꯗ ꯌꯧꯍꯟꯕꯗꯤ ꯃꯊꯧ ꯇꯥꯏ ꯌꯦꯁ ꯊꯧꯕꯥꯜ ꯑꯆꯧꯕ ꯕꯖꯥꯔ ꯃꯈꯥꯒꯤ ꯃꯐꯝ ꯑꯃꯗꯅꯤ ꯃꯐꯝꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝ ꯂꯩꯔꯦ ꯏꯃꯥꯁꯤꯗ ꯍꯟꯖꯒꯦ ꯑꯩꯈꯣꯏ ꯏꯃꯥ ꯂꯩꯀꯥꯏꯁꯤꯗ ꯃꯩꯁꯦ ꯍꯟꯗꯛꯁꯦ ꯈꯔ ꯂꯥꯛꯇꯦꯅ ꯍꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯖꯥꯅꯣ ꯑꯔꯤꯕꯁꯤ ꯍꯥꯟꯅ ꯊꯥꯗꯠꯄꯤꯔꯦ ꯃꯣꯏꯅ ꯑꯅꯧꯕ ꯄꯥꯟꯗ꯭ꯔꯤꯉꯩꯗ ꯑꯅꯧꯕꯁꯤ ꯄꯥꯟꯕ ꯂꯣꯏꯔꯀꯥꯟ ꯑꯅꯧꯕꯁꯤ ꯌꯥꯔꯅꯤ ꯍꯥꯏꯕꯒꯤ ꯆꯥꯡꯗꯨ ꯂꯩꯔꯀꯥꯟꯗ ꯃꯣꯏꯅ ꯂꯥꯏꯟ ꯑꯃ ꯍꯥꯟꯅ ꯑꯔꯤꯕꯁꯤ ꯂꯧꯊꯣꯛꯄꯤꯕ ꯑꯣꯏꯔꯗꯤ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯦꯟꯖꯒꯗꯕ ꯑꯗꯣ ꯃꯣꯏꯅ ꯍꯟꯗꯛ ꯇꯧꯔꯤꯁꯤꯗꯤ ꯂꯥꯏꯟ ꯑꯃꯁꯦ ꯍꯥꯟꯅ ꯀꯛꯊꯠꯄꯤꯔꯦ ꯂꯥꯏꯟ ꯇꯤꯡꯗꯧꯕ ꯅꯨꯃꯤꯠ 10 ꯊꯥ ꯃꯈꯥꯏ ꯋꯥꯠꯂꯤꯉꯩꯗ ꯍꯥꯟꯅ ꯀꯛꯊꯠꯄꯤꯔꯦ ꯑꯗꯨꯏꯗꯨꯅ ꯑꯩꯈꯣꯏ ꯂꯩꯀꯥꯏꯁꯤꯅ ꯌꯥꯝ ꯄꯦꯟꯗꯦꯕ ꯏꯔꯝ ꯅꯂꯥꯁꯦ ꯑꯗꯨꯝ ꯐꯠꯇꯦ ꯍꯥꯏꯇꯥꯔꯦ ꯆꯦꯟꯕ ꯉꯝꯗꯦ ꯃꯌꯥꯝ ꯆꯪꯗꯅ ꯑꯃꯣꯠ ꯑꯀꯥꯏꯁꯨ ꯊꯥꯗꯩꯔꯦ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯅꯁꯨ ꯀꯣꯠꯄ ꯂꯥꯛꯀꯗꯕꯗꯣ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯦ ꯑꯗꯒꯤ ꯑꯗꯨꯝ ꯂꯝꯁꯤ ꯆꯤꯟꯅꯔꯛꯄꯅꯤꯅ ꯍꯨꯟꯗꯣꯛꯐꯝ ꯂꯩꯇꯕꯅꯤꯅ ꯑꯗꯨꯝ ꯍꯨꯟꯗꯣꯛꯄ ꯃꯌꯦꯛꯀꯤꯗꯤ ꯃꯣꯏꯅ ꯑꯗꯨꯝ ꯈꯣꯝꯀꯠꯄ ꯂꯥꯛꯀꯗꯕꯅꯦꯕ ꯂꯩꯀꯥꯏꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯗꯁꯕꯤꯟ ꯍꯥꯏꯁꯦ ꯀꯥꯎꯟꯁꯤꯂꯔꯅ ꯁꯥꯕꯤꯌꯣꯅ ꯁꯥꯔꯦ ꯀꯣꯠꯊꯣꯛꯄꯁꯤꯗꯤ ꯀꯥꯎꯟꯁꯤꯂꯔ ꯁꯔꯨꯛ ꯅꯠꯇꯦꯕ ꯀꯣꯠꯄ ꯃꯇꯝꯗ ꯃ꯭ꯌꯨꯅꯤꯁꯤꯄꯥꯂꯤꯇꯤꯒꯤ ꯄꯣꯠ ꯂꯥꯛꯄ ꯃꯇꯝꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯌꯥꯎꯕꯤꯌꯨ ꯍꯥꯏꯕ ꯌꯥꯎꯅꯤꯡꯗꯦ ꯁꯦꯜ ꯂꯨꯄꯥ ꯑꯝꯇ ꯄꯨꯊꯣꯛꯅꯤꯡꯗꯦ ꯍꯩꯗꯣꯛꯄ ꯈꯛꯇꯅꯤ ꯑꯩꯒꯤ ꯅꯨꯄꯥ ꯀꯥꯎꯟꯁꯤꯂꯔꯅꯤ ꯁꯥꯎꯍꯟꯅ ꯁꯥꯔꯦ ꯀꯣꯠꯊꯣꯛꯄ ꯃꯇꯝꯗꯗꯤ ꯀꯣꯠꯊꯣꯛꯄꯁꯦ ꯃꯈꯣꯏ ꯊꯕꯛ ꯅꯠꯇꯦꯕ ꯊꯧꯕꯥꯜ ꯕꯖꯥꯔ ꯃꯈꯥ ꯅꯠꯇ꯭ꯔꯒ ꯋꯥꯔꯗ ꯅꯝꯕꯔ 8  की ओइना मरुना गार्बेज की प्रॉब्लम से चावना लेरी मईगिदी नुआइरे प्रीपेड लाखपदगी लेकाय से नुआइरे दुबु लेकाय सिदा अखोगी अतोप्पा मणिपुर की अतोप्पा लेकाय सिंग हाइनाबा थौबाल की ओइनादी चीफ मिनिस्टर से थौबाल दे बनिना लेकाय खुदिंगी युमदोंग खुदिंगी को थौबाल की युमदोंग खुदिंगी मियम से थबक फंगे यमसे सुमजालो मधुमक अदुम हाइबा याबा जाने मरमदि कइगनो अखोइना मनुंगी पोता लैरिबसिंग फजना खंगुद्रगसु अदुम हादु नुक्सि सेतना साइ उना लेंबा हौनदेव इवन उना से अखोगी फेन हमजलगा अखोगी लेंगन बसु याइको अमाइ तौदना मागी अखोगी नकनाबा मरी मता ओइरो अदगी करी मा संगपंगा चावबा कांबु खरा खक्तना अदुम कानाबसु पांगलौ लौबा वारी मदा अदुगा अखोगी साधारण प्रजा हाइगद्रा सिगुम सिंगसिना खरा awa film da lai bagi mong amada dum uba adum thengna ja khoi samuk wari mada ka nungsi setna una leng ba hona de mai chaktna mai khu thok ba hona de habi wapam ni maramaduna khara laidana bu torei ni haibagi khara laidana bu haina rei ni haibagi wapam si lagli maramaduna ni ngasi khoi khara laiduna ni khoina Thobal bazar makha lekai पाखंग खोंगलेरक अमदी थौबाल अचौबगी लेकाय सिंग कोने चप मतमदा गार्बेज की यामना चाव प्रॉब्लम लेरमा गार्बेज सी हुंदोनबा गार्बेज की पिट से सेंबिरगा मदुदगी लखोट पलाक्तबदगी लेकाय द वाथो ओखिबा हुजिक्सो दमक अमरका से पैर पैरगा थोंगाल खुदिंग लेबगी खुदोंचा दबसे दमक मायगनरी अदुगा इरम नाला सु चेंददना नोंग चुरा कांदा हिंगोंद कैदा चेंसन रेसिंग चौक्सन भी खुदोंचा दबसे दमक मायगनरी अदुबा ख्वाइदगी चावबदी लेकाय सिदा सेफ ड्रिंकिंग वाटर अफबा थंगना बिसिंग नि हदुना पीरिबा वाटर सप्लाई की इसिंग से पाइपलाइन लेब तारगसु मदुदु लाइब इसिंग से अनाइब थकप यादबा हंगोइब इसिंग लाकपदगी लेकाय म्यामना हौजिसु अदुमक प्राइवेट टैंकर्स तगी इसिंग से लेरगा थंगना चानबगी इसिंग से अदुमक सिनरी मसिनिंग असिगे लेकाय वाकर के थरोम ngasiगे एडिशन से करम तोबिबगे नत्रगा अदोमसु अदोम लेकायसु लेकाय वाकर हारिबा थरोम से सरुगा बिनम तारगदि खुदि मेल थाबिर पयागनी खोगी मेल आईडी impacttvnews@gmail.com नत्रगा खोगी फेसबुक पेज www.facebook.com/impacttvmanipur दा जॉइन तोबिरगा कमेंट अमदि फीडबैक थाबिर पयागनी ngasiगे वनदि लेकाय वाकर के थरोम से मतंग सोयद लुसिन जरगे मतंग चयोलदा अनोबा एपिसोड अमग लोइना अनोबा लेकाय अम पुदन लाक्चगे टिल देन कीप वाचिंग इम्पैक्ट न्यूज़ कीप वाचिंग लेकाय वाकर ताद बता होरो उदबो होरो ciao so welcome to लेकाय बनु इरम नाला चेलग खुदोंचा द अदुगा लनाय गी बुथोना जी हाबदुदी यानिंगदब जुबोय जुपोय थौबाल मखा लेकाय थौबा अदुगिना ओना देनो मिदा ओना देनो गोसा ऐसे गाय ते